Mayam Krumzari, Dominic Ribas Impact News ni, I Joyshree Usham Impact News ki, Manung Hutna Taram Nokchari. PR gi magi Chahima Fagado Basi, February 13, 2026. Aduna Adugi Matung da di magi Adu Mamang da Manipur government, popular government, Semhong da Bataraga di assembly, dissolved over or extension of PR or fresh election Hibagi. Discussion to Mamang da Taukiba Lake. Adur Masiki deadline Z, Adum Naxila Pogolina, Hoise, Lengakama form Togadra, Hen stability Lakadra Haraga, Hoina, current latest over scenarios, some study Torpumatam Dadi, it's far from resolution. Hen crisis, Hen deepen Oibegi, Mami Tarakli, Kuki-Zo groups na, Moigi, Kuki-Zo emlacing, Kanamata Hosiki, Manipur Lengak, Nahongana Semba formation da, Sarugabia Roy, Habegi Adukumba, Yamna Chauna, Athingba. Thamkre loina na lakadoriba January gi tang tarahum doida Kuki-Zo gi CSO sing adagi moigi MLA sing aduga su group leiba militant group sing moigi oiba mifam ama famgadori aduna hariba January 13 da moigi mifam famgani haibas days da karma makalgi decision lawkadoino haibasu miyamna adum khangningba amadi oiri moigi demand separate administration ngasi phawo lengdana adum leiri moi reiterate tawduna adum leiri separate administration is the only solution haiduna aduga moigi Kuki gi MLA sing Manipur lenga restore tawgi any efforts ta yawbo yaroi haibasu moigi MLA sing mathakta akanba wafam zu thamkhre masida natana ngasi asi Kangpokpi district ki Manung chanba Kharam Wi-Fi da Kamsana Luchingba ZUF ki armed wing Zelengrong Tiger Force ka Kuki-Zo militants KNF P ani ki maraktik am chawna khuthokna kre ZUF ki mogi press release ki matung na phongdorak pasi hoziki Kuki-Zo group ki mogi kader ani hum di am thina sokre na admaina Fongdorakli, Aduga Karidamakta, Moigi Matakta Landa Kibno, Haraga Zelengrong ancestral landa, Kuki-Zo camp, Sakatpasi, Hanadagi, designated camp Sembayaro, Haibagi, warning line Lena, camp Sarpagi, Mayokta, Mine Landabani, Hari, Aduga Zelengrong in Pigi, Moigi, in Puigi Moigi, ancestral landa. Sikuma makhangi amata cam Kuki cam or poppy cultivation na chingba thabo amata tawuyaro habegi mogi stand ngasi mag mogi ZUF ki press list miyam da khangan kre aduga inawnawna after ZUF ki mogi hosiki incidency ki matungda press list ki matungda kotu gi maike de gi su press note amalai aduga press notes dei za yamna hoina sumyak matamda maite sinja dum chingsalakpa press notes is Heidi ZUF say value the base to Maitegi insurgency sing na back to Dukumbani kind of minor moral season laga minor chinction bagi Mamita Badumba Kotugi press notes or luckily. Aduna Nasi Aquina Hangadori question the see Manipur days are parallel over sovereignties mayam Makamasam side Ningtamba Masam side governance layer Baduma Mayama Tolagrabra. Lariba PRG administrations in Manipur is a puzzle, Lakshin Bangam Drabra Aduga Amka extend Tautargadi, Lakshin Bangam Gadori Branga Moidoribra, Manipur gi fate Sikarino, Lengaksu restore Tauge Haibatarga, the Emle Mayamsu, pull up Lingen Manabagi Mamisu Tada Kumta Aduga, Emele Karagi Matakta, I think Bazu Tamkibaleba. Aduna Manipurda Nome Adugi gun cultures in a henna powerful oirabra, Manipur gi crisis see. Basida kind of stability or resolution lack was Jose Oitoida Brahabegi, Adugma question Mayam Lakli Dunangasi, Aquina Puzeril but topic asi Manipur, PR, clashes, and the Kuki-Zo stand. Aduga Kwegi panelists na Ahan Bada Haki right Makta Lenction Biriba, Oza Khuraijam Athouba, Convenor, COCOMI, Ozabu Taram Noktari. Akwegi ani suba panelist Oza Dr. Noni Arambam, Associate Professor, Political Science Department, DMU, Ozabu Taram Noktari. Aduga akwegi studio dang haki manung da lenction bigadoriba Oza Michael Lamjathang Haokip Thadou Leader busu taram nokchari ngasi discussion hokdokcha basi aham da Oza Khuraijam Athouba lakchage Oza Manipur gi valley based CSOs or mayam da dum peace ki damak normalcy ki damak IDP resettlement ki damak adum hanjanjana kholauzum laudun lakli aduga all the IDP Kuki IDP Singju Valley area the lag resettle to biro most welcome ne hanad mina officially from dokus mayam like but
अखोना recent मोगी Kuki-Zo groups की माइकाइदेगी सुमाइना press release अमा थोगा मोगी Kuki MLA सिंह government formation दा सरुक याबा यारोय अदुगा January 13 दा मोगी ओइबा मिफम अमा फमगदोरि बसे मसी कमाइना इंटरप्रेट तौगे सिगी से Kuki की हाइगदरा CSO सिंगना MLA सिंगदा government form तो वी यारोय हाइबा स्टेन से लोवे मोता MLA सिंगदु resign तो होनना pressure पिबनेन फैन खले Mandi moina government form to yaro ha ga di MLA si kamaina leiduno haiba magi constitutional magi process ta su procedure da su yadre di MLA do government form to duna sum kai hai tare ko gi suspension ni mota chahi kya leiduno aduna already chahi ani makhai si moi fajana properly function to duna already lakre ado tasena moina yamna kin noina Hujiki hari mogi separate administration की demand सी नतना तो alternative हम तो तौरों है तारगा दी MLA सिंधु हुजिक सी government form तो भी यारो government form तो भी यानी यारो है नंगा लाओ ले भी मोता MLA सिंधु exist होने दबने ना मोइदा है absolute है तारे अदु नतना मरक ता सुमाइना नंगा की कोई just propaganda तो वो याना ना बा है separate administration की demand सी already Government of India ki maikai degi, then Home Minister Masagi maikai degi, degi di MHA ki officials ki maikai degi, it is not feasible. Manipur ki lariba context da separate administration ki kanu sidi feasible way day. Have see clearly high kre. Officially moi meeting the high kre bane. Adu high raga tar raga halak kre meeting du na amuk adu sum pursue tau na bu khana bada. They also need certain koi ki adu ki propaganda si to we ana na bagi moi ki pretext sama mathok ta bani na moi sigi MLA na government sem da bagi sigi matter si da go na sum adugi aduda taisal laga hai tare ne aduga separate administration ki demand ji sum pursue to bagi or madu reiterate to na bagi valid koi ki kai tare circumstance ama create to we na ai di thwe khale adagi di se terrorist attack to ko su dum separate administration ki they buffer zone wafam se adum bu su dum moi sin nei ko adana moina tawisi boardways ko gi somna kanda constitutionally ko gi tawgada ba procedure du su MLA sing sida moina haning ba pai hajel laga kaya yamna CSO sing si MLA sing si CSO gi control makha da leiri ra natraga MLA sing na CSO ji control torga loinari ra habi se maruina chin kuki mijo jomi mar community marakta di yamna doubtful oiba yamna uncertain oiba situation amaneba akoina ubadadi ayamba haidi manipur gi thoiba issue sigi matangda mang tharaga spearhead torisi Paulilan Haokip ne Paulilan Haokip is a legislator Paulilan Haokip na haibasi ITLF or nangi Kuki-Zo council ne indoribra natraga Kuki-Zo council na haibadu Paulilan indora se moi masengi marakta who is the you know, it could be anyone. Who is the master of another habido? Adumo machine Marta Nakashina sort out of Sudum Chang Haitara. Adunatana Chumnagi just for the sake of propaganda. Sagi popular government see Sembiaro, Yawiaro, Haragadi, emanation of Kamai do know. Kamina exist of the constitution framework, Sigi Manung, Kamina, more electoral representatives, Kamina, do know have a see. They should also come out with a defined possible system. Natra, Mogi, Ziki, Moina, Potkar, Thadar, Kone, MLA sing here, Karai, the current status that Tamduno has here. Adugi Potushuna Yauduna, popular government, same Yaro, and Hibako. Aduna Sigi Potse, Yam back Oiba. Propaganda itself is back. Aduga Moina Chalib Moina Illiba, Pashutoriba agenda itself is also back. Madam Dikenoda, India government has already officially Moida Weroi, Tauroi City Yaroi have already high government in my terms. Separate administration tanba higher Nasigi Todoxi, when a current Wi-Fi the ZUF ki moina attack Tobagi Mogi Zelenrongi ancestral land minor Su Kem Tambayaroi, say the illegal poppy cultivation Tobyaro kind of my tole attack on red minor. So Manipur situation young Mutamda any group amana Masagioiba separate administration high say central legana budi masi Otopaya de na high when ground reality young Pumatam the zoo. Masi oitoposuya yadabra like there'll be more clashes or gadoribra so is a so
सुने यार रोए सेपरेट एडमिनिस्ट्रेशन सी कनागी दम तो काय पीदो नो मरुए ना हुजिक सेपरेट एडमिनिस्ट्रेशन तालिबा चिन कुकी मिजो जोमी मार्गी मोगी पास प्रेसिडेंसी येंग तारगदी हिस्टोरिकली एडमिनिस्ट्रेटिवली मोगी माइग्रेशन की मागी theory और मागी रिकॉर्ड सी येंग मतम दसु they are migrated communities सिदी हिस्ट्री ना कनो ओइले डॉक्यूमेंट तरो ले रबने it cannot be denied अदुगा majority of them were adopted as refugees अदु 1967 की नंग साइगी बर्मा कुकी refugees association Manipur है दना association वो सेमगा 1500 families adopt तोरगा इंडिया गवर्नमेंट ना relief aid पीरगा settle तो की बगी record official record थो ले रबने अदु मकांबु दुना territory claim तोरगा absolute administrative मोगी ओइबा autonomy इम लौरगा लेबाक सिगा पुंदना लौगे हैबसी morally सु यादे अदगिदी legally सु याबम थोक्त्रे अदुगा मोगी ले प्रेसिडेंट सुना सुया यादे अदु यादव पोतुदा pursue तौबसिदा only मोइना सी सस्टेन तौबंगा मिसी अते केमतगी नते इंडिया गवर्नमेंट की पॉलिसी ना मखोई सी अपीस तौरगा मखोई सी मोइना सर्टेन एकोगी लिबरेज मैम पिथुगा मखोई सी मरुइना चिंगी एरिया सिंगसिदा मोइदा तौनिंग तौनिंगबा पंगतौदो तौहलगा लॉलेसनेस समा इंडिया गवर्नमेंट मफम सिदा थमकपदो अदुगी वैक्यूम मैम दुदा हाइबा साइगी पॉकेट ता कंसंट्रेट तौबा पावर मैम सिदा थोलागा अदेदा लेंगक पंगातनेबा सिगी पोचे कोइना लॉ एंड ऑर्डर सी फजना कोई स्टेट सिगी मागी एंटायर लेंथ एंड ब्रेथ सिदा कोइना कनो तौतारगदी एनफोर्स तौतारगदी मखोइना थोला नबी मफम काइम लेबे नते अदु इंडिया गवर्नमेंट की मागी पॉलिसी ना सिगी पोचे दुम समवेयर मखोइना एंडोर्स तौबा indirectly encourage तौबा एस्पेक्ट अमा यावबुदुना हाइ पोचे लोशन बसुंगम दबा अदेगिदि चपचाना मदुर ओंजल लगा justice deliver to busungam daba ar moina proxy akoina he hairiba proxy gi administrative enormous dun thamaga makoi si yam hena koi gi pe hetare ahin ba leverage kar pithoga almaina thamaga manipur gi amadi myanmar rongi or entire region si gi magi moi gi geopolitical and socio political aspect mayam si desta india government moi si tools amoina sin nabagi adugi fallout ngakta ne ba no oza question ta hangjauge manipur da whether nagas or cookies or maitais hoigi haiba tongan ba separate administration tan ba se masi tan ba hobo targadi masi oithokadoribra or sogoi oithoi da ba masi central ju khangabani na sigum maji oi obia roi so unification of manipur is the only solution for peace haiba tare dioza yeah naturally yengaga su geographically, ecologically, historically, socially, we have to be, you know, punna legadabani, punna coexist ogadabani. Aduga ekoi gi leriba by nature, ekoi si ekoi gi ecology na su ekoi da madu hadi chinga ekoi gi leriba part ka ani sigi magi ecological balance ani si kai biara tongan administrate to biya jaga na te si ekoi history na geography na ekoi da compare to ba situation ama khangeba sigi pochidi already proven ne time and place prove to la khrabane live pochida issue di akoi masen nusi chanana lemina na basi india government go na nusi chanana lemina na policy leite akoi masen gi marakta amaga mai gi marakta conflict create toroga thambasina india government gi larger geopolitics to matamda or larger moi gi national interest da sigi marak sida akoi masen gi marakta misunderstanding create to buse sina india government gi di larger moi gi national interest ta goal me ama adu da set to we adu gi potu ekoina punna thengna ga dabune adu center zu khange akoi je coexist tok da badi tawdraga di yan there is no other solution have je khange du khangna adum divide and rule policy sanari ne sineba advantage lowering okay thank you oza mathangi wanga si oza noni arambam lakchage oza PR se extend to targa di separate administration je phangrani haina mioi kharana sum hari baje masi kadai fa wotum mano oza imok thambi yam pointed over question ni adu akoina imaginary oina hekta loina hai basi madi sunya yaroi maram di manipur gi marai bak se akoina imaginary oiba mongda hekta lep thokpa gi comment ma pi badi chumoi yan han bada akoina haina ba yabasi president's rule sangdokpa haiba si sangdokpa targa di chahi amadagi helaga di 44 amendment ki matung inna either country eduda emergency situation ama leiba natragana lam kharada emergency situation du leiba adugi su matakta election commission na mafam asida
election tobagi fiwam leiti haibana chingba hairaba matamda ta sangdokadabani haibasine adana handaksi chahi ama hena PR si thamge hairagadi Manipur si amuk another historical turn among fangani karigino haibada constitution achoba test samala ani madusu kamaina test asi pangthokpage haibase maduda sumu ain gi mieng kaya ama madu democratic oina tobra lamsigi magi state amo obi autonomy du kahen bra kahen dabra haibasi lakadaba atopa maike yamadana ikoina president's rule thamdringai da su center na Manipur da khut thinjin bagi mawong aduga president rule thamaba matungda Manipur gi law and order da laiba improvement gi mawong punamaksi yengragadi masi su amuk samvidhan da piriba madu commitment singdudi mapung phana Manipur di phangdre haibasine aduna ikoina khwai first da president's rule lakhibagi khwai chaw maram si aikoi ain de yengagadi lam aduda magi samvidhan na piba chana kanglon myam si kai thare maram aduna central da president gi maming da rule torani haibaneba adu ergadi president rule si loishilakpa matamda president rule gi thamgadaba duration du gi loidringai da madu gi kai thagi ba mayam do phajana fochillaga phajana normal tahalaga miyam da sinarabaga popular government halalak pa haibase adu sumu chana kanglon gi di tofam thopam matho amani haiba adu di hojik si chahi ama pharam dai sida nahan su amuk bom pokhaire saitonda adu gi mamang da torbung da su replacement to resettlement to matamda amuk sumu mathong khangdana mai kai kaya da gi nomai kapsalak micham da target torokpa handak su micham shokpa ponam si ang di terror gi process ama violence da yaure adu disiki terror asi da January ba mi sing se athu matam da justice se delay tawdana puthok ta bataragadi karam haina Manipur da tangdu leita ba lakadagi haibasi wahang si pakhumdi thoktre haitare maramadna somna hangbiri wahang president's rule leiraga Manipur da Manipur ga pun ba saklam da chaitheng pigadra haibasi of course ba akhoi wakhalna lamba matam da sakatom matam da madugi oithoi haningai budi leite karigino haiba matamda Jammu and Kashmir da su akhoi gi governor's rule oblique president's rule si thammaba matam aduda Jammu and Kashmir gi popular government du leitre lehendraba matung aduda Jammu and Kashmir gi reorganization act 2019 azi cm khiba amasung article 370 special provision ase lothokibagi wari da leibadagi mayamna Manipur so adumaina governor's rule oblique president rule thamgragadi Manipur gi so adumaina Kashmir mai tawgidra haibagi aki badudi miyam da fauba haibasi laikhiba president aduna dum phawon batabani haibasine Ozadudi hoji Kuki-Zo group scheme moina mogi Kuki MLA information the saruk yaba ya roy hena thingba thamlai base popular government je leihandana ba Jammu and Kashmir gi situation da lagna bagi adugumba mogi tactics oigadra madu aina adumaina haidabida tang haukiba aikhoi gi ngasi pauche da yauriba December gi tang kunthra da 2025 ki renkai Churchanpur da pangthokiba KZC gi meeting aduda makhoi Kuki-Zo council gi miyoi sing asi miyam si lengak sembadi yauroi haibani aduga meitei singa leiminaba ngamaroi haibani chingba separate administration PU adu union territory PU haibani aduga masigi pau sida khoni yengo matamdadi makhoi gi MLA sing lengak sembadi yauroi yaroi haibasimakti haiba reporta ji da upa phangdaba ato pauchem dadi yawam bayai ado aina khanbada madugi document do kitang buna nainaraga di maybe there's some doing some posturing or politics karigino haiba matamda to keep the pot boiling and akoi lo na leidana haiba di ingdhan da ba haitare charang na hanba adubu charang na haliba sing sidi ain gi miyeng dagi di masi tawhanbam thokpra thoktrabra haiba wahang sinab khudamana resettlement disturbance tawra iba highway chatpa hujiksu yaroi haiba gi position lawriba amasung lengak si popular mandate ama lakpa sida MLA sing da oina makoini intimidation masidi intimidation ko masi icham cham na ko yaning de akoi yauzeroi noi thopa tawjo akoi di madura support tawde haiba khak na teba masida element of intimidation am yawa adugi element of intimidation dudi ngasai gi akoi gi nakan lengsin biduba Michael Lamjathang masamak sida su yam toina mahoda su thengnari ba u khraba wafuma mani haitare visual oina sumnatigi magi personal oina thengna batuta natana kun urabani haibatare adu ergadi politics intimidation da tawba sibu garamba separate administration principle ado democratic oi haido na question amala
akoi Ronald Watts and federalism scholar amle mana haibam le na koi no whatever rights federalism ge tanba matam da taliba rights to fangnaba gi damutta nangi rights ki principle atei sing mahan be yadi hai aduna aina separate administration phangdri baudi atopa sing highway the terrorize tawni aina separate administration phangdri baudi micham da nomai kaphan gadi proxy myam thadoga haiba taragadi madu own idea of separate administration to democratic oidi secular oidi authoritarian oi aduga public mandate ta ngasai gi khodamoina aikhoi sei se haire makoina we can no longer live together with the Meitei community and the ire yam sengna adubu aikhoi hauju juksu aikhoi na khangnari duni unari jin tanari jini airport access to ba yare huji community ma'am tawnari adregi di kangpo pirom da su chatpa gi wari leire kangpo pirom da su somda lakpai wari leire adu eragadi my whole idea of absolute binaries di exist out there sigi absolute binaries it is sustain tonabagi toroko violence ne aduna aina KZC natragana madu concerned communities into da akoina appeal thousanding basidi academic amoina asugum ba mawong da people would terrorize toroga political end goal ma phangni haidana hona base masi aroi badidi backfire tawe show it backfire tawni because there will be moral question, there will be legal question, there will be issue of terrorizing people's movement. Adu eragadi kaidoni people gi mandate masana dum kaira dawni karigino hydre movement hypersity miyam gi hypersity democratic principles the yumpham oigadamni heb adan mi amagi makhauri du melaga adu phangdrewo nang khanau thadoi hypersity that is not the way to do a movement. Oza democratic principle ki wafum lakpada ngasi mag hojik kharam wi faida thoki be incident between the armed groups ani gi marakane haibatari oza hoina social media sum analyze taw matam da lengang na taw ngam da bado ZUF na taw khre haina thagat pa maina khara comments dum thingna je haibatari oza so lakchaning ma wahang na Manipur da swais da mayam sing matam da where is the rule of law? Okay ai seida na ki sida haidring da ngasi gi pauche da muksi oba akhoi ge nukti gi akhoi ge pauche sing sida yaurisi popi tharame popi ji kakthat khre haidat khre yanthat khre haibagi pausu visuals khoi uba phangi 12.9 hectares poppy field destroyed in Senapati district ado masi poppy is a big issue for the state of Manipur khakta ge anywhere in any part of the world the poppy thaba matam da global ecology the threaten tawe forget about Manipur aduna aikhoi gi poppy gi matang da anti poppy gi maji ho shidi government na initiative low but natana civilian singi marakta civil society madam si ho leijai hai adubo masi gi iho leibasina micham singna changa poppy do muthatpa kakthatpa ngamdabagi situation ma arm terror groups mayam na madu ngai haibagi reported oiba pausi leiba phibam leibaduna mi ji changba ngamnadre hojikti aduna kai tawragi haiba kanjida poppy gi mayokta tawriba drive se masida violence ya bahore Madam, the certain communities, certain politics believe that poppy thabazi yaroi haibagi politics is thazabasu yam leiba aduga poppy ji tharibasida narco capitalist mayam tholeba paisa yam paiba properties accumulate toba aduga movements ji fund toba ngamba adedi election the fund toba ngamba party sema ngamba mayam thola khrane hojikse madam di masi akoi gi hunsa haidana akoi gi Burma da magi private army je 20,000 private army lei hairimni drug lords se my empire ma run tawrini madura matamdugi lainga phawna changba ngamdribani haitare adu maina ainu ji lakchani point di foothills khara da khoina poppy kakthatba ngambadi yai adubu foothills natabam interior manung dari kanana changaga kara maina rule of law leitaba mafam duda kanana poppy ka uduino haibani adu itati narco capitalist mayam adugi cartel mayam dugi network tuna Manipur da law and order da chowa threat torokpa violence hegalan ba small arms laikhalakpa me mobilize torokpa global networking torokpa people's movement torokpa possibilities yam chawna lai madam aduna criminalization of politics is very evident in the case of Manipur madam aduna somna hangbiri bo hang aikoi Manipur da elected government no pirasu non elected government na pirasu Manipur gi tangai fadana leiba tranquility hanjalanba amasung Manipur gi law and order hanjalan ba haibase it is the responsibility of the state both the center and the state sida thamsiki Thank you Oza mathangi wahang ase ha Oza Lamjathang Michael Haokip nga akoi sir the election bire Oza da hangjaning basi Kuki-Zo groups na haibasi Kuki MLA sing
government information da saruk yaba yaroi and separate administration is the only demand have se adum yam strong oina moigi stand je lawraga lei aduga lakadar January 13 da Kuki-Zo groups na moina meeting ama convene tawgre aduna masigumba meeting convene tawba PR gi deadlines nakshilakpa aduga akhoi adum separate administration pame understand tawr leibase masi temporary pressure tactics ne hena yengba yagadoribra hozik lakadoriba meeting se asi kamai yeng bibi oza di adum pausu adum phaunaram godau male cham bana haira di preventive measure ne Kuki-Zo council na toriba poddo moi ki statement do da makhata na swagi matang sida UPFK no gi table da ekoi na thangat kani haina moina hand over to khieba to godabu as a KZC as a Kuki-Zo Manipur as a committee on tribal unity ekoi gi oina di micham prajana ekoi bu sokpi ganu ekoi gi oina di popular government di yawa ekoi pamjade to godabu sigi UPF ga ke no gi mathak te ekoi na loina mak thamjakre sigi swagi surrender tawgre habagi haina adumaina to khiba so adugi maram dona egi mottadi preventive measure oina mob tagi hai tare yamna sentimental oi khiba nahani separate da moina false hopi hiba mayam singido adu mayam singido da mayam gi marak adugi khuthang du da mayam se pusil aga adu ama thambiraga mayam singse mob je dum mobilize to raga dum lakpani na Kuki-Zo council haiba furup sina adumaina tokhibani haina di adi khalle egi opinion that it's a more of a preventive measure simultaneously zomi council na su moide Kuki-Zo council da yauda banina moigi zomi gi group na parallelly moina su zomi gi movement ga mari leina na khoina su tongan ba consultation ama meeting ama host to ki gani hybrid so I think na ki okay adego ozadagi khangjaring basi akhoi adum akhoi correspondent lei ko different district akhoi Kuki Phurup ki mioi akhoi correspondent lei paugi moige pau phauna matam da ozada in haijag da ozana su waro wi yaroi akhoi na lao pull up lei se kadawra hena sung wari sa matam da as kamai lakuni akhoi di lakpu ju yaroi not safe for us adagi then we said Michael is here in Imphal Michael Lamjathang ma di dum lei karisu tawde hare moi hai Michael di ma di angau mani ma pakangang mani akhoi ground reality khangde how would you respond to that ground reality se khangman badagi kanam ta ki de bangasi maitei da su ki de Kuki da su ki de Zomi da su ki de Mizo da su ki de Mar da su ki de naga phau da ki de ba aina ground reality practically khangman badagi aina khangba mi amana aina uttar badi mi mayam sing se atopa rumors propaganda ate mayam se adum thajaki gani haibagi do aina as a activist ama oina adu nungai tabadagi maram oiduna mayam se pura mislead to ki bading maram duna to ki bagi pot ne hoi todobu mayam se pull up at one point in time in the name of Kuki retaliation to na takthok khrabani na hai tare akhoi ne su Kuki na te hai badu akhoi sida la ga clarify to ra kan sida mayam na yabi ra kan sida kana amta na yetna khoi mayam sida lei isne ba moi su kari jati no moi se Kuki ra or kari ra hai base moina masana identify to ra masa gi phurup sing du da haiba mathau tai ba coexist to se haiba mathau tai ba adumain to duna hoi separate you want to the consequent to that population exchange to ro matung sida adu henna oirabasu matam da dum hai ki gani atei te oirabasu adu hai ki bai wane but adwai gi matang da di mi separate tanana ba gi damak to luchingba UPFK no moi masamak na su current policy of government of India does not allow separate administration hayaba current policy do karino moina September tang mari da soi to khiba will abide by the territorial integrity of Manipur is the policy of government neba moi masana policy sembadu masana yazade hain admit to khroba pot neba hojik praja mayam sing se separate haiba wahei se leader khara natana makok da yaudreba separate ge mahut sida kamaina to naradi separate su phangaroi suspension of operation the yauri ba Kuki national organization ga United People's Front 25 groups sina ekhoi di
kaino Manipur kai ba yaroi haina condition tu da yarabani na asom sai ki tampak de su hai tare maroi na meiti singna su yadraba su yabagum to na yana chala kansa accept to hobune ba maram di moi di Manipur kai roi hai ba de maram du na ko somehow react or retaliate opposition che yam chawna to ki de ba so dai gi matang di da separate administration hai bi wa di ching de su leitraba gum ni to Kuki-Zo council sina Manipur government se hek semba taradi chief minister di meite ama lakani soidana anybody meite hek oiradi hojik ki oina khoi gi damak ta di khetang nungai jade hai bagi kara ego khana kaino tawbadagi maram oiduna mayam du da khoi kari khumgani leitabe ngoram duna moina su group sida thangat pa wane su group na sumi Bharat Sarkar gi government of India gi khulai ni na kayam kuina thingba ngamgani moidu obviously they have to fall in line aduga Kuki-Zo council ne MLA ne naharon ne moina sungam ngamoi praja na sungam ngamoi Manipur government se democratically elected form of government dum legini ba Bharat Sarkar na interest le di geopolitics ate le ra batara su for what purpose Bharat Sarkar su Manipur thugai ge hai ba leitaba gi maram oiduna Jammu and Kashmir gi type gi su kyam to go do ba mande ba in case Manipur thugai ba intention Bharat Sarkar na su leiba tara di adu toramba yai but yes adu gi maram duna nan su WhatsApp ate de su loi viral oi khre IB ga ro kangbu na kuki lal hoba sing se kaubadagi maram oiduna kuki lal hoba sing na su pai leite badagi maram duna moi se kaino gi popular government gi semna na bagi matang da Guwahati da meeting kore haina kai kadai phau na kana chat kani kana chatloi dra hai bagi di only time will tell but manung gi na moi gi manung gi sida kayam kuina khangba dono mayam se kayam kadai phau mayam se aran bagi pot sida puba ngam gadra hai bagi concept kaino wakhalon engonda phau ama le so mayam se soidna dum halakani hojik ki angau bni haiba missing su once they face the reality imphal da lakte yade adum lakhi gani ba so aina di moi di khetang knowledge tu leite ba gi maram ne angau ba gi wan nate aina khangman ba di kuki gi manung inner dynamics zomi gi inner dynamics mar gi meite gi naga gi loi khangman ba di gi aina as a bridge amoina lakpa gi wan ne apang ba angau ba gi wan na de ai advine chengdok chage